Lambam Ramananda Meilhei Ehagna Masi Nungsizarba Ilandam Sigi Bible Bible Sing Irisa Sing da Kergumbo Wapum Mutang Sing Dukchage Hokiba Marski Tang Kuntaruk Numajing Numichida Sagang Baptist Church na organized over outreach program amada ibu Wangang Binunaba invite Toraki Namit today Kom Christian Nichinau Singda Ishori Apabu Potion Doki Aina Makoida Ishori Apawa Potion Dopumatamda Makoina practice Tauramba Janabi Amakaki Maramda A Makoibu Nganki Jaiki Hirabu Janabi Asi Ekoi Meilhei Chilenau Shingi Janabi Gasuyam the Mana Boyrami Aina Makoibu Chaiba Ngamba Janabi du Palaga Chaiba Ngamba Iram the Masigi Bible Imainbel Maroina Meilhei Praja Singna Yamna Waroba Ngaidam Aina Dharma Bushitaba Nato Shitabugumna Kanki Masigi Dongpeshu Yam Nungaizade Tudogandogna Hogi MPSU Biriba Iningto Shana Jaubanashu Magi Tamoy Shona Nuaitaba Kondor Kuduai Tenazare Madu Bukanda Yam Nuaizade The Singnamak A Zatibu Nungsije Nanpu Nungsije Usitoi the Bakarishulizade, community amatabu, jati amatabu, dharma, amatabu singnaba Karishulizade, no matter the ain and Nangbudu, the Singnama Zati Bunung Shidabudagi Nanki Basunate, Mudu Shoikibani, Shoikibadugidama, a Prajamiamda, Irisa Singa, to do Hindogna, Inning Toshana Zawuda, Map to view Haina, Mediagi Tonga, Map Nisiri.